ꯃꯃꯥ ꯁꯛꯂꯕꯤ ꯂꯨꯈ꯭ꯔꯥꯕꯤꯅ ꯁꯤꯔꯕꯗ ꯃꯆꯜ ꯃꯕꯨꯡ ꯑꯍꯨꯝꯗꯣ ꯃꯃꯥꯗꯨ ꯀꯣꯜꯂꯒ ꯀꯞꯂꯛꯂꯦ꯫ ꯑꯁꯨꯝꯅ ꯉꯥꯏꯍꯥꯛ ꯀꯞꯂꯒ ꯈꯨꯟꯒꯤ ꯃꯤꯌꯥꯝꯗ ꯇꯥꯛꯇꯨꯅ ꯃꯃꯥ ꯂꯨꯈ꯭ꯔꯥꯕꯤ ꯑꯗꯨꯒꯤ ꯍꯧꯅꯕꯤ ꯃꯊꯧ ꯃꯉꯝ ꯄꯥꯡꯊꯣꯛꯂꯦ꯫ ꯃꯃꯥ ꯂꯨꯈ꯭ꯔꯥꯕꯤꯅ ꯁꯤꯈ꯭ꯔꯕꯗ ꯈꯨꯟꯒꯤ ꯑꯍꯜ ꯂꯃꯟꯁꯤꯡꯅ ꯃꯆꯜ ꯃꯕꯨꯡ ꯑꯍꯨꯝꯒꯤ ꯑꯋꯥꯠ ꯑꯄꯥ ꯌꯦꯡꯁꯤꯟꯗꯨꯅ ꯃꯃꯥ ꯃꯄꯥ ꯁꯛꯅ ꯂꯩꯈꯤ꯫ ꯋꯥꯔꯤ ꯇꯥꯔꯤꯕꯤ ꯂꯩꯁꯥꯕꯤ ꯃꯆꯤꯟ ꯃꯅꯥꯎ ꯃꯉꯥꯗꯨ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯗꯨꯅ ꯇꯨꯝꯒꯅꯤ ꯍꯥꯏꯕ ꯀꯥꯎꯔꯦ꯫ ꯂꯩꯁꯥꯕꯤ ꯃꯉꯥꯒꯤ ꯑꯇꯣꯝꯕꯤ ꯑꯗꯨꯅ ꯃꯍꯥꯔꯥꯅꯤꯒꯤ ꯃꯅꯥꯏ ꯍꯅꯨꯕꯤ ꯌꯦꯡꯂꯒ ꯏꯕꯦꯟꯅ ꯂꯤꯕꯤꯔꯤꯕ ꯋꯥꯔꯤ ꯇꯥꯕꯗ ꯑꯩꯈꯣꯏ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯦ꯫ ꯄꯥꯈꯪ ꯂꯩꯁꯥꯕꯤ ꯃꯆꯤꯟ ꯃꯅꯥꯎ ꯑꯍꯨꯝꯗꯨ ꯈꯨꯜ ꯑꯗꯨꯗ ꯃꯃꯥ ꯃꯄꯥ ꯃꯁꯛ ꯈꯪꯗꯅ ꯑꯗꯨꯝ ꯂꯩꯈ꯭ꯔꯕ꯭ꯔꯥ? ꯂꯩꯁꯥꯕꯤ ꯑꯇꯣꯝꯕꯤꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯋꯥꯔꯤ ꯂꯤꯔꯤꯕꯤ ꯍꯅꯨꯕꯤꯗꯨꯅ ꯍꯥꯏꯔꯛꯏ, ꯃꯈꯥꯒꯤ ꯋꯥꯔꯤ ꯏꯕꯦꯟ ꯂꯤꯊꯔꯛꯀꯦ, ꯄꯨꯛꯅꯤꯡ ꯆꯪꯅ ꯇꯥꯔꯣ꯫ ꯃꯃꯥ ꯃꯄꯥ ꯃꯁꯛ ꯈꯪꯗ꯭ꯔꯕ ꯃꯈꯣꯏ ꯑꯍꯨꯝꯗꯨ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯆꯥꯎꯁꯤꯜꯂꯛꯇꯨꯅ ꯄꯥꯈꯪ ꯂꯩꯁꯥꯕꯤ ꯐꯥꯔꯛꯂꯦ꯫ ꯈꯨꯜ ꯑꯗꯨꯒꯤ ꯆꯠꯅꯕꯤ ꯃꯇꯨꯡ ꯏꯟꯅ ꯃꯕꯨꯡ ꯑꯅꯤꯅ ꯅꯣꯡ ꯍꯦꯛ ꯉꯥꯟꯕꯒ ꯁꯥꯗꯥꯟꯕ ꯆꯠꯂꯤ꯫ ꯃꯈꯣꯏꯅ ꯐꯥꯔꯛꯄ ꯁꯥ ꯑꯗꯨ ꯄꯨꯔꯛꯂꯒ ꯌꯨꯝꯗ ꯊꯝꯃꯤ꯫ ꯑꯇꯣꯞꯄ ꯈꯨꯜꯁꯤꯡꯗꯒꯤ ꯏꯅꯥꯛ ꯀꯩꯔꯥꯛ ꯈꯨꯟꯕ ꯃꯤꯑꯣꯏꯁꯤꯡꯅ ꯂꯥꯛꯇꯨꯅ ꯂꯩꯔꯩ꯫ ꯃꯗꯨꯗꯒꯤ ꯐꯪꯕ ꯁꯦꯟ ꯊꯨꯝ ꯑꯗꯨꯅ ꯃꯈꯣꯏꯒꯤ ꯆꯥꯅ ꯊꯛꯅꯕ ꯁꯦꯠꯅꯕ ꯃꯐꯤ ꯃꯔꯣꯜ ꯂꯩ꯫ ꯑꯁꯨꯝꯅ ꯆꯍꯤ ꯀꯌꯥ ꯍꯧꯈ꯭ꯔꯦ꯫ ꯅꯣꯡꯃꯗꯤ ꯃꯕꯨꯡ ꯑꯅꯤꯅ ꯆꯥꯛꯉꯟ ꯆꯥꯔꯒ ꯁꯥꯗꯥꯟꯕ ꯆꯠꯄꯗ ꯎꯃꯪ ꯑꯃꯒꯤ ꯃꯌꯥꯏ ꯌꯧꯔꯛꯄꯗ ꯑꯔꯥꯞꯄꯗ ꯅꯤꯡꯊꯧ ꯑꯃꯅ ꯁꯒꯣꯜ ꯇꯣꯡꯗꯨꯅ ꯁꯖꯤ ꯑꯃ ꯍꯥꯠꯀꯗꯕꯒꯤ ꯇꯥꯟꯅꯔꯛꯄꯗꯨ ꯃꯈꯣꯏ ꯑꯅꯤꯅ ꯂꯥꯞꯅ ꯎꯔꯝꯃꯤ꯫ ꯁꯖꯤ ꯑꯗꯨ ꯃꯈꯣꯏ ꯑꯅꯤꯅ ꯂꯩꯔꯤꯕ ꯃꯐꯝ ꯑꯗꯨ ꯇꯥꯅ ꯆꯦꯟꯁꯤꯜꯂꯛꯂꯦ꯫ ꯁꯖꯤꯅ ꯆꯦꯟꯁꯤꯜꯂꯛꯄ ꯎꯕꯗ ꯃꯆꯤꯟ ꯃꯅꯥꯎꯅ ꯃꯣꯡꯁꯣꯡ ꯑꯃꯗ ꯂꯨꯝꯂꯒ ꯁꯖꯤ ꯑꯗꯨꯅ ꯅꯥꯛꯇ ꯍꯦꯛ ꯌꯧꯔꯛꯄꯗ ꯐꯥꯒꯗꯕꯒꯤ ꯁꯦꯝ ꯁꯥꯗꯨꯅ ꯂꯩꯔꯦ꯫ ꯑꯇꯣꯞꯄ ꯃꯥꯏꯀꯩ ꯑꯃꯔꯣꯝꯗꯅ ꯆꯥꯎꯔꯕ ꯀꯩ ꯑꯃꯅꯁꯨ ꯆꯦꯜꯂꯛꯂꯤꯕ ꯁꯖꯤ ꯑꯗꯨꯕꯨ ꯅꯥꯛ ꯍꯦꯛ ꯌꯧꯔꯛꯄꯒ ꯐꯥꯗꯨꯅ ꯆꯥꯒꯗꯕꯒꯤ ꯂꯨꯝꯗꯨꯅ ꯂꯩ꯫ ꯁꯒꯣꯜ ꯇꯣꯡꯕ ꯅꯤꯡꯊꯧ ꯑꯗꯨꯅ ꯍꯦꯛ ꯉꯝꯕ ꯃꯈꯩ ꯃꯥꯒꯤ ꯁꯒꯣꯜ ꯑꯗꯨ ꯊꯧꯔꯛꯄꯗ ꯁꯖꯤ ꯑꯗꯨ ꯃꯈꯨꯠꯇ ꯄꯥꯏꯔꯤꯕ ꯇꯥ ꯑꯗꯨꯅ ꯂꯪꯗꯨꯅ ꯍꯥꯠꯂꯒꯦ ꯈꯜꯂꯛꯄꯗ ꯃꯥꯅ ꯆꯦꯜꯂꯛꯂꯤꯕ ꯂꯝꯕꯤ ꯑꯗꯨꯗ ꯆꯥꯎꯔꯕ ꯀꯣꯝ ꯑꯃ ꯂꯩꯔꯝꯕꯗꯨ ꯎꯕꯗ ꯁꯒꯣꯜꯗꯨꯅ ꯀꯣꯝ ꯑꯗꯨ ꯂꯥꯅꯕ ꯆꯣꯡꯕꯗ ꯀꯣꯝ ꯃꯅꯨꯡꯗ ꯌꯩꯁꯤꯟꯗꯨꯅ ꯁꯒꯣꯜ ꯑꯗꯨ ꯁꯤꯔꯦ꯫ ꯃꯊꯛꯇ ꯇꯣꯡꯂꯤꯕ ꯅꯤꯡꯊꯧ ꯑꯗꯨꯁꯨ ꯋꯥꯟꯊꯗꯨꯅ ꯇꯥꯔꯦ꯫ ꯊꯣꯛꯏꯕ ꯊꯧꯗꯣꯛ ꯑꯗꯨ ꯃꯣꯡꯁꯣꯡꯗ ꯁꯖꯤ ꯐꯥꯒꯗꯕꯒꯤ ꯂꯨꯝꯂꯤꯕ ꯃꯆꯤꯟ ꯃꯅꯥꯎ ꯑꯅꯤꯅ ꯎꯗꯨꯅ ꯆꯦꯟꯁꯤꯜꯂꯛꯄꯗ ꯁꯖꯤ ꯐꯥꯒꯗꯕꯒꯤ ꯅꯥꯔꯛꯇ ꯂꯨꯝꯗꯨꯅ ꯂꯩꯔꯤꯕ ꯀꯩ ꯑꯗꯨꯒ ꯊꯦꯡꯅꯔꯦ꯫ ꯀꯩꯗꯨ ꯎꯕꯗ ꯃꯈꯣꯏ ꯑꯅꯤ ꯆꯞ ꯂꯦꯞꯇꯨꯅ ꯀꯩ ꯑꯗꯨꯒ ꯃꯤꯠꯌꯦꯡ ꯆꯥꯟꯅꯗꯨꯅ ꯂꯩꯔꯦ꯫ ꯀꯩꯗꯨꯅ ꯃꯆꯤꯟ ꯃꯅꯥꯎ ꯑꯅꯤꯗꯨ ꯍꯥꯠꯂꯒ ꯆꯥꯔꯒꯦ ꯍꯥꯏꯅ ꯃꯕꯨꯛꯅꯤꯡꯗ ꯈꯟꯗꯨꯅ ꯃꯆꯤꯟ ꯃꯅꯥꯎ ꯑꯅꯤꯕꯨ ꯍꯥꯠꯀꯗꯕꯒꯤ ꯆꯦꯟꯁꯤꯜꯂꯛꯂꯦ꯫ ꯃꯆꯤꯟ ꯃꯅꯥꯎ ꯑꯅꯤꯅ ꯑꯀꯤꯕ ꯂꯩꯇꯅ ꯀꯩ ꯑꯗꯨꯒ ꯂꯥꯛꯅꯕ ꯍꯧꯔꯛꯂꯦ꯫ ꯃꯇꯝ ꯑꯗꯨꯗ ꯁꯒꯣꯜ ꯇꯣꯡꯗꯨꯅ ꯁꯥꯗꯥꯟꯕ ꯂꯥꯛꯄꯗ ꯋꯥꯟꯊꯗꯨꯅ ꯇꯥꯔꯤꯕ ꯅꯤꯡꯊꯧ ꯑꯗꯨ ꯒ꯭ꯌꯥꯟ ꯂꯥꯛꯇꯨꯅ ꯍꯧꯒꯠꯂꯛꯄ ꯃꯇꯝꯗ ꯆꯥꯎꯔꯕ ꯀꯩ ꯑꯃꯒ ꯄꯥꯈꯪ ꯑꯅꯤꯒ ꯂꯥꯛꯅꯔꯤꯕꯗꯨ ꯎꯔꯦ꯫ ꯑꯀꯤꯕ ꯂꯩꯇꯕ ꯊꯧꯅꯥ ꯂꯩꯕ ꯃꯆꯤꯟ ꯃꯅꯥꯎ ꯑꯅꯤꯅ ꯀꯩ ꯑꯗꯨ ꯅꯝꯂꯒ ꯅꯥꯀꯟꯗ ꯌꯥꯜꯂꯤꯕ ꯊꯥꯡꯁꯥꯡ ꯑꯗꯨꯅ ꯀꯩꯖꯥꯎ ꯑꯗꯨ ꯊꯤꯟꯗꯨꯅ ꯍꯥꯠꯇꯣꯛꯂꯦ꯫ ꯃꯗꯨ ꯎꯕꯗ ꯁꯥꯗꯥꯟꯕ ꯅꯤꯡꯊꯧ ꯑꯗꯨ ꯃꯈꯣꯏ ꯑꯅꯤꯒꯤ ꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯂꯒ ꯍꯥꯏꯔꯛꯏ, ꯏꯕꯨꯡꯉꯣ ꯑꯅꯤꯃꯛ ꯅꯈꯣꯏ ꯀꯗꯥꯏꯗ ꯂꯩꯕꯒꯦ? ꯀꯔꯤ ꯈꯨꯟꯗꯒꯤꯅꯣ? ꯀꯅꯥꯒꯤ ꯃꯆꯥꯅꯣ? ꯍꯥꯏꯅ ꯍꯪꯂꯛꯏ꯫ ꯁꯥꯗꯥꯟꯕ ꯅꯤꯡꯊꯧ ꯑꯗꯨꯅ ꯍꯪꯂꯛꯄ ꯋꯥꯗꯨ ꯇꯥꯕꯗ ꯃꯆꯤꯟ ꯃꯅꯥꯎ ꯑꯅꯤꯅ ꯈꯨꯝꯂꯛꯏ, ꯏꯄꯥ ꯃꯥꯟꯕ, ꯑꯩꯈꯣꯏ ꯑꯅꯤ ꯏꯆꯤꯟ ꯏꯅꯥꯎꯅꯤ꯫ ꯎꯃꯪ ꯑꯁꯤꯒꯤ ꯃꯇꯥꯏꯗ ꯂꯩꯕ ꯈꯨꯜ ꯑꯁꯤꯗ ꯂꯩꯖꯕꯅꯤ꯫ ꯑꯩꯈꯣꯏꯕꯨ ꯄꯣꯛꯄ ꯏꯃꯥ ꯏꯄꯥ ꯑꯅꯤꯒꯤ ꯃꯤꯡꯗꯤ ꯈꯪꯖꯍꯧꯗ꯭ꯔꯦ꯫ ꯅꯨꯄꯥ ꯃꯆꯥ ꯑꯅꯤꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯁꯥꯗꯥꯟꯕ ꯅꯤꯡꯊꯧ ꯑꯗꯨꯅ ꯃꯈꯣꯏ ꯑꯅꯤꯕꯨ ꯃꯥꯒꯤ ꯃꯅꯥꯏ ꯑꯣꯏꯅ ꯊꯝꯂꯒꯦ ꯍꯥꯏꯅ ꯃꯕꯨꯛꯅꯤꯡꯗ ꯈꯜꯂꯗꯨꯅ ꯍꯥꯏꯔꯛꯏ, ꯑꯩ ꯑꯁꯤ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯅꯤꯡꯊꯧꯅꯤ꯫ ꯑꯩꯅ ꯎꯃꯪꯁꯤꯗ ꯏꯅꯥꯏꯁꯤꯡꯒ ꯂꯣꯏꯅꯅ ꯁꯥꯗꯥꯟꯕ ꯂꯥꯛꯄꯅꯤ꯫ ꯁꯖꯤ ꯑꯃ ꯐꯥꯒꯦ ꯍꯥꯏꯅ ꯇꯥꯟꯅꯔꯛꯄꯗ ꯏꯅꯥꯏꯁꯤꯡꯒ ꯀꯥꯏꯅꯗꯨꯅ ꯃꯐꯝ ꯑꯁꯤ ꯌꯧꯔꯛꯄꯅꯤ꯫ ꯑꯁꯨꯝꯅ ꯃꯈꯣꯏꯅ ꯋꯥꯔꯤ ꯁꯥꯟꯅꯔꯤꯉꯩꯗ ꯅꯤꯡꯊꯧꯒ ꯂꯣꯏꯅꯔꯛꯄ ꯃꯅꯥꯏ ꯃꯌꯥꯝꯗꯨ ꯅꯤꯡꯊꯧꯒꯤ ꯅꯥꯛ ꯌꯧꯔꯛꯂꯦ꯫ ꯅꯤꯡꯊꯧꯅ ꯃꯅꯥꯏꯁꯤꯡꯗ ꯌꯦꯡꯂꯒ ꯆꯥꯎꯔꯕ ꯀꯩ ꯑꯃ ꯁꯤꯗꯨꯅ ꯇꯥꯔꯤꯕꯁꯤ ꯅꯨꯄꯥ ꯃꯆꯥ ꯑꯅꯤꯁꯤꯅ ꯍꯥꯠꯄꯅꯤ ꯍꯥꯏꯅ ꯃꯅꯥꯏꯁꯤꯡꯗ ꯇꯝꯂꯝꯃꯤ꯫ ꯅꯤꯡꯊꯧꯅ ꯅꯨꯄꯥ ꯃꯆꯥ ꯑꯅꯤꯗꯨꯗ ꯃꯨꯟꯅ ꯌꯦꯡꯂꯒ, ꯉꯁꯤ ꯅꯆꯤꯟ ꯅꯅꯥꯎ ꯅꯈꯣꯏ ꯑꯅꯤꯒꯤ ꯅꯇꯤꯛ ꯅꯊꯧꯅ ꯅꯔꯤꯡꯖꯦꯟ ꯎꯕꯗ ꯅꯤꯡꯊꯧ ꯑꯩ ꯄꯦꯜꯂꯦ꯫ ꯉꯁꯤꯗꯒꯤ ꯍꯧꯅ ꯅꯈꯣꯏ ꯑꯅꯤꯃꯛ ꯑꯩꯒꯤ ꯏꯅꯥꯏ ꯑꯊꯣꯏꯕ ꯑꯣꯏꯅ ꯂꯩꯔꯒꯗꯕꯅꯤ꯫ ꯍꯌꯦꯡ ꯅꯣꯡ ꯍꯦꯛ ꯉꯥꯟꯕꯒ ꯀꯣꯅꯨꯡꯗ ꯂꯥꯛꯑꯣ꯫ ꯅꯆꯤꯟ ꯅꯅꯥꯎ ꯅꯈꯣꯏ ꯑꯅꯤꯅ ꯆꯥꯅ ꯊꯛꯅꯕ ꯑꯃꯗꯤ ꯁꯦꯠꯅ ꯏꯟꯅꯕ ꯅꯐꯤ ꯅꯔꯣꯟ, ꯅꯈꯣꯏꯅ ꯄꯥꯏꯒꯗꯕ ꯈꯨꯠꯁꯨ ꯈꯨꯠꯂꯥꯏ ꯄꯨꯝꯅꯃꯛ ꯄꯤꯒꯦ꯫ ꯃꯆꯤꯟ ꯃꯅꯥꯎ ꯑꯅꯤꯅ ꯁꯥꯗꯥꯟꯕ ꯂꯥꯛꯂꯤꯕ ꯅꯨꯄꯥ ꯑꯁꯤ
ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯅꯤꯡꯊꯧꯅꯤ ꯈꯪꯂꯕꯗ ꯃꯈꯣꯏ ꯑꯅꯤꯅ ꯆꯪꯁꯤꯜꯂꯒ ꯅꯤꯡꯊꯧ ꯑꯗꯨꯗ ꯈꯨꯔꯨꯝꯂꯝꯃꯤ꯫ ꯃꯗꯨꯗꯒꯤ ꯅꯤꯡꯊꯧꯅ ꯃꯅꯥꯏꯁꯤꯡꯗ ꯊꯧꯗꯥꯗꯨꯅ ꯃꯆꯤꯟ ꯃꯅꯥꯎ ꯑꯅꯤꯅ ꯍꯥꯠꯄ ꯆꯥꯎꯔꯕ ꯀꯩꯖꯥꯎꯗꯨ ꯄꯨꯔꯒ ꯀꯣꯅꯨꯡꯗ ꯍꯟꯈꯤ꯫ ꯃꯆꯤꯟ ꯃꯅꯥꯎ ꯑꯅꯤꯁꯨ ꯃꯌꯨꯝꯗ ꯍꯜꯂꯛꯇꯨꯅ ꯃꯆꯟꯅꯨꯄꯤꯗ ꯄꯥꯎꯗꯨ ꯇꯝꯂꯝꯃꯤ꯫ ꯃꯕꯨꯡ ꯑꯅꯤꯅ ꯅꯤꯡꯊꯧꯒꯤ ꯃꯅꯥꯏ ꯑꯀꯟꯕ ꯑꯣꯏꯔꯦ ꯍꯥꯏꯕ ꯄꯥꯎꯗꯨ ꯇꯥꯕꯗ ꯃꯆꯟꯅꯨꯄꯤꯗꯨ ꯍꯔꯥꯎꯔꯝꯃꯤ꯫ ꯃꯆꯟ ꯃꯕꯨꯡ ꯃꯈꯣꯏ ꯑꯍꯨꯝ ꯆꯥꯕ ꯊꯛꯄ ꯋꯥꯠꯇꯅ ꯄꯥꯜꯂꯒꯅꯤ ꯈꯟꯕꯗ ꯅꯨꯡꯉꯥꯏꯖꯔꯝꯃꯤ꯫ ꯅꯣꯡꯉꯥꯜꯂꯒ ꯃꯆꯟꯅ ꯊꯣꯡꯕ ꯆꯥꯛꯇꯨ ꯆꯥꯔꯒ ꯃꯆꯤꯟ ꯃꯅꯥꯎ ꯑꯅꯤꯗꯨ ꯀꯣꯅꯨꯡꯗ ꯂꯥꯛꯇꯨꯅ ꯅꯤꯡꯊꯧꯒ ꯎꯅꯔꯝꯃꯤ꯫ ꯅꯤꯡꯊꯧꯅ ꯃꯆꯤꯟ ꯃꯅꯥꯎ ꯑꯅꯤꯕꯨ ꯂꯨꯅ ꯆꯥꯅ ꯇꯧꯕꯒ ꯂꯣꯏꯅꯅ ꯃꯈꯣꯏ ꯃꯆꯟ ꯃꯕꯨꯡ ꯑꯍꯨꯝꯅ ꯆꯥꯅ ꯊꯛꯅꯕ ꯄꯣꯠ ꯆꯩ ꯃꯌꯥꯝ ꯑꯃ ꯄꯤꯕꯤꯔꯦ꯫ ꯃꯈꯣꯏ ꯑꯅꯤꯅ ꯁꯦꯠꯅꯕ ꯃꯐꯤ ꯃꯔꯣꯟ, ꯄꯥꯏꯅꯕ ꯈꯨꯠꯁꯨ ꯈꯨꯠꯂꯥꯏ ꯄꯤꯕꯤꯔꯦ꯫ ꯃꯗꯨꯗꯒꯤ ꯅꯤꯡꯊꯧꯅ ꯃꯆꯤꯟ ꯃꯅꯥꯎ ꯑꯅꯤꯗ ꯌꯦꯡꯂꯒ ꯍꯥꯏꯔꯛꯏ, "ꯅꯈꯣꯏ ꯑꯅꯤ ꯑꯩꯒꯤ ꯏꯅꯥꯏ ꯑꯊꯧꯕ ꯑꯣꯏꯔꯕꯅꯤꯅ ꯉꯁꯤꯗꯒꯤ ꯅꯨꯃꯤꯠ 5ꯅꯤ ꯁꯨꯕꯒꯤ ꯑꯌꯨꯛꯇ ꯂꯥꯟ ꯉꯥꯛꯄ ꯆꯠꯀꯅꯤ꯫ ꯑꯗꯨꯅ ꯅꯨꯃꯤꯠ ꯑꯗꯨꯒꯤ ꯅꯣꯡꯃ ꯃꯥꯡꯑꯣꯏꯅꯅ ꯅꯤꯡꯊꯧ ꯑꯩꯒꯤ ꯅꯥꯛꯇ ꯌꯧꯔꯛꯀꯗꯕꯅꯤ꯫ ꯅꯤꯡꯊꯧꯒꯤ ꯌꯥꯊꯪ ꯐꯪꯕꯗ ꯁꯦꯠꯅꯕ ꯆꯥꯅꯕ ꯃꯄꯣꯠ ꯃꯆꯩ ꯃꯌꯥꯝꯗꯨ ꯄꯨꯔꯒ ꯅꯤꯡꯊꯧ ꯈꯨꯔꯨꯝꯂꯝꯂꯒ ꯃꯌꯨꯝꯗ ꯍꯜꯂꯛꯏ꯫ ꯃꯈꯣꯏ ꯑꯅꯤꯅ ꯄꯣꯔꯛꯄ ꯄꯣꯠꯌꯣꯝ ꯑꯗꯨ ꯃꯆꯟꯅꯨꯄꯤꯗ ꯁꯤꯟꯅꯔꯦ꯫ ꯑꯁꯨꯝꯅ ꯅꯣꯡꯃ ꯅꯣꯡꯃ ꯍꯧꯈꯤꯗꯨꯅ ꯂꯥꯟ ꯉꯥꯛꯄ ꯆꯠꯀꯗꯕ ꯍꯌꯦꯡꯅꯤ ꯍꯥꯏꯕ ꯅꯨꯃꯤꯠꯇꯨꯗ ꯃꯆꯤꯟ ꯃꯅꯥꯎ ꯑꯅꯤꯅ ꯃꯆꯟꯅꯨꯄꯤ ꯌꯦꯡꯂꯒ ꯍꯥꯏꯔꯛꯏ, "ꯏꯕꯦꯝꯃ, ꯍꯌꯦꯡꯗꯤ ꯅꯕꯨꯡ ꯑꯩꯈꯣꯏ ꯑꯅꯤ ꯅꯤꯡꯊꯧꯒ ꯂꯣꯏꯅꯅ ꯂꯥꯟ ꯉꯥꯛꯄ ꯆꯠꯄ ꯇꯥꯔꯦ꯫ ꯑꯩꯈꯣꯏ ꯀꯩꯗꯧꯉꯩ ꯂꯥꯛꯀꯗꯒꯦ, ꯅꯨꯃꯤꯠ ꯀꯌꯥꯅꯤ ꯌꯨꯝ ꯊꯥꯗꯣꯛꯀꯗꯒꯦ ꯍꯥꯏꯕꯁꯨ ꯈꯪꯕ ꯉꯝꯗꯦ꯫ ꯑꯩꯈꯣꯏꯅ ꯆꯠꯈ꯭ꯔꯤꯉꯩꯗ ꯅꯍꯥꯛ ꯅꯇꯣꯝꯇ ꯌꯨꯝꯁꯤꯗ ꯂꯩꯕ ꯈꯨꯗꯣꯡꯆꯥꯗꯕ ꯌꯥꯏ꯫ ꯑꯗꯨꯅ ꯈꯨꯜ ꯑꯁꯤꯗ ꯂꯩꯕ ꯆꯥꯕ ꯊꯛꯄ ꯋꯥꯠꯇꯕ ꯈꯨꯀꯟ ꯄꯥꯡꯒꯟꯕ ꯏꯃꯨꯡ ꯑꯃꯗ ꯅꯍꯥꯛ ꯏꯕꯨꯡꯅ ꯁꯤꯟꯅꯔꯝꯒꯦ꯫ ꯅꯠꯇ꯭ꯔꯒ ꯅꯍꯥꯛꯅ ꯌꯨꯝꯁꯤꯗ ꯂꯦꯡꯗꯅ ꯂꯩꯒꯦ ꯍꯥꯏꯔꯒꯅ ꯅꯪꯒ ꯂꯩꯃꯤꯟꯅꯅꯕ ꯅꯨꯄꯤ ꯑꯍꯟ ꯑꯃ ꯊꯤꯗꯨꯅ ꯊꯝꯂꯝꯒꯦ꯫ ꯃꯕꯨꯡ ꯑꯅꯤꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯃꯆꯟꯅ ꯈꯨꯝꯂꯛꯏ, "ꯑꯩꯒꯤꯗꯃꯛ ꯏꯕꯨꯡ ꯑꯅꯤꯅ ꯆꯤꯡꯅꯕꯤꯔꯨꯒꯅꯨ꯫ ꯅꯆꯟ ꯑꯩꯅ ꯌꯨꯝ ꯑꯁꯤ ꯊꯥꯗꯣꯛꯇꯨꯅ ꯀꯗꯥꯏꯗꯁꯨ ꯆꯠꯂꯣꯏ꯫ ꯑꯩ ꯏꯊꯟꯇ ꯂꯩꯒꯅꯤ꯫ ꯀꯔꯤꯒꯨꯝꯕ ꯅꯆꯟꯅ ꯑꯀꯤꯕ ꯂꯩꯔꯒꯅ ꯈꯨꯜ ꯑꯁꯤꯗ ꯂꯩꯕ ꯏꯃꯥꯟꯅꯕꯤ ꯑꯃ ꯀꯧꯔꯒ ꯑꯩꯈꯣꯏ ꯑꯅꯤ ꯌꯨꯝꯁꯤꯗ ꯂꯩꯃꯤꯟꯅꯒꯅꯤ"꯫ ꯃꯆꯟꯒꯤ ꯋꯥꯍꯩ ꯑꯗꯨ ꯇꯥꯕꯗ ꯃꯕꯨꯡ ꯑꯅꯤꯗꯨ ꯃꯊ꯭ꯋꯥꯏ ꯅꯨꯡꯉꯥꯏꯔꯦ꯫ ꯑꯁꯨꯝꯅ ꯃꯆꯟ ꯃꯕꯨꯡ ꯃꯈꯣꯏ ꯑꯍꯨꯝ ꯄꯨꯛꯃꯦꯟ ꯄꯥꯎꯃꯦꯟꯅꯗꯨꯅ ꯆꯥꯃꯤꯟ ꯊꯛꯃꯤꯟꯅꯔꯒ ꯅꯨꯃꯤꯠ ꯇꯥꯗ꯭ꯔꯤꯉꯩꯗ ꯃꯕꯨꯡ ꯑꯅꯤꯗꯣ ꯁꯥꯐꯤ ꯂꯥꯟꯐꯤ ꯁꯦꯠꯇꯨꯅ ꯃꯈꯨꯠꯇ ꯈꯨꯠꯂꯥꯏ ꯄꯥꯏꯔꯒ ꯀꯣꯅꯨꯡ ꯀꯥꯈꯤ꯫ ꯃꯕꯨꯡ ꯑꯅꯤꯅ ꯁꯥꯐꯤ ꯂꯥꯟꯐꯤ ꯁꯦꯠꯇꯨꯅ ꯂꯩꯕꯥꯛꯀꯤ ꯑꯉꯝ ꯑꯊꯧ ꯑꯣꯏꯕ ꯃꯇꯧꯗꯨ ꯎꯕꯗ ꯃꯆꯟ ꯑꯗꯨ ꯍꯔꯥꯎꯗꯨꯅ ꯃꯕꯨꯡ ꯑꯅꯤꯕꯨ ꯀꯣꯟꯊꯣꯡ ꯋꯥꯡꯃ ꯂꯥꯟꯅ ꯊꯤꯟꯗꯣꯛꯂꯛꯂꯝꯃꯤ꯫ ꯃꯕꯨꯡ ꯑꯅꯤꯅ "ꯌꯨꯝꯗ ꯍꯟꯖꯤꯜꯂꯣ, ꯑꯩꯈꯣꯏ ꯑꯅꯤ ꯆꯠꯂꯨꯈꯤꯒꯦ" ꯍꯥꯏꯗꯨꯅ ꯄꯨꯛꯃꯦꯟ ꯄꯥꯎꯃꯦꯟꯅꯔꯝꯂꯒ ꯃꯕꯨꯡ ꯑꯅꯤꯗꯣ ꯆꯠꯈꯤ꯫ ꯃꯕꯨꯡ ꯑꯅꯤꯅ ꯆꯠꯈꯤꯕ ꯃꯥꯏꯀꯩ ꯌꯦꯡꯗꯨꯅ ꯃꯃꯤꯠꯅ ꯎꯕ ꯃꯈꯩ ꯂꯦꯞꯇꯨꯅ ꯌꯦꯡꯂꯝꯂꯒ ꯃꯆꯟꯅꯨꯄꯤꯗꯨ ꯃꯌꯨꯝꯗ ꯍꯟꯖꯤꯜꯂꯛꯂꯦ꯫ ꯃꯆꯟꯅꯨꯄꯤ ꯑꯗꯨꯅ ꯃꯌꯨꯝꯗ ꯍꯜꯂꯛꯄꯗ ꯐꯤꯉꯧ ꯁꯦꯠꯄꯤ, ꯃꯁꯛ ꯃꯇꯧ ꯆꯪꯈꯣꯟꯕꯤ ꯍꯅꯨꯕꯤ ꯑꯃꯅ ꯃꯥꯒꯤ ꯀꯣꯟꯊꯣꯡ ꯃꯌꯥꯗ ꯂꯦꯞꯇꯨꯅ ꯂꯩꯔꯝꯕꯗꯨ ꯎꯕꯗ ꯃꯍꯥꯛ ꯉꯛꯂꯝꯃꯤ꯫ ꯂꯩꯁꯥꯕꯤ ꯑꯗꯨꯅ ꯃꯥꯒꯤ ꯃꯅꯥꯛ ꯍꯦꯛ ꯌꯧꯔꯛꯄꯗ ꯍꯅꯨꯕꯤ ꯑꯗꯨꯅ ꯍꯪꯂꯛꯏ, "ꯏꯕꯦꯝꯃ, ꯅꯍꯥꯛꯄꯨ ꯌꯨꯝ ꯑꯁꯤꯗ ꯂꯩꯕ꯭ꯔꯥ? ꯅꯠꯇ꯭ꯔꯒ ꯀꯗꯥꯏꯋꯥꯏꯗ ꯂꯩꯕꯅꯣ?" ꯂꯩꯁꯥꯕꯤꯅ ꯈꯨꯝꯂꯛꯏ, "ꯑꯩ ꯌꯨꯝ ꯑꯁꯤꯗ ꯏꯕꯨꯡ ꯑꯅꯤꯒ ꯂꯩꯕꯅꯤ꯫ ꯏꯕꯨꯡ ꯑꯅꯤꯗꯣ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯅꯤꯡꯊꯧꯒꯤ ꯃꯅꯥꯏ ꯑꯆꯥꯟꯕ ꯑꯣꯏꯅ ꯅꯤꯡꯊꯧꯒ ꯂꯣꯏꯅꯅ ꯂꯥꯟ ꯉꯥꯛꯄ ꯆꯠꯀꯗꯕꯒꯤ ꯀꯣꯅꯨꯡ ꯀꯥꯈꯤꯕꯗꯨ ꯊꯤꯡꯗꯣꯔꯛꯄꯅꯤ"꯫ ꯂꯩꯁꯥꯕꯤꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯍꯅꯨꯕꯤꯗꯨꯅ ꯍꯥꯏꯔꯛꯏ, "ꯅꯍꯥꯛ ꯅꯇꯣꯝꯇ ꯌꯨꯝꯁꯤꯗ ꯂꯩꯕ ꯇꯥꯔꯕꯅꯤꯅ ꯉꯁꯤ ꯑꯍꯤꯡꯗꯪꯗꯤ ꯅꯍꯥꯛꯀꯤ ꯌꯨꯝꯁꯤꯗ ꯑꯩ ꯂꯩꯈꯤꯒꯦ꯫ ꯍꯌꯦꯡ ꯅꯣꯡ ꯉꯥꯟꯕꯒ ꯑꯩ ꯑꯇꯣꯞꯄ ꯈꯨꯟꯗ ꯃꯤ ꯑꯃ ꯎꯅꯕ ꯆꯠꯀꯗꯕꯅꯤ꯫ ꯅꯨꯃꯤꯠ ꯇꯥꯁꯤꯜꯂꯛꯂꯕꯅꯤꯅ ꯈꯨꯜ ꯑꯗꯨ ꯌꯧꯅꯕ ꯏꯇꯣꯝꯇ ꯆꯠꯄ ꯉꯝꯂꯔꯣꯏ"꯫ ꯍꯅꯨꯕꯤ ꯑꯗꯨꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯂꯩꯁꯥꯕꯤ ꯑꯗꯨꯅ ꯃꯕꯨꯛꯅꯤꯡꯗ ꯆꯤꯡꯅꯕ ꯑꯃꯠꯇ ꯂꯩꯇꯅ ꯃꯥꯒꯤ ꯃꯌꯨꯝꯗ ꯄꯨꯁꯤꯟꯗꯨꯅ ꯃꯈꯣꯏ ꯑꯅꯤ ꯂꯩꯃꯤꯟꯅꯔꯝꯃꯤ꯫ ꯅꯨꯃꯤꯗꯥꯡꯒꯤ ꯆꯥꯛ ꯏꯁꯤꯡ ꯆꯥꯕ ꯊꯛꯄ ꯂꯣꯏꯔꯕꯗ ꯍꯅꯨꯕꯤꯗꯨꯅ ꯍꯥꯏꯔꯛꯏ, "ꯏꯕꯦꯝꯃ, ꯅꯈꯣꯏꯕꯨ ꯄꯣꯛꯄ ꯅꯃꯥ ꯅꯄꯥ ꯁꯤꯈꯤꯕ ꯀꯌꯥꯝ ꯀꯨꯏꯔꯦ"꯫ ꯂꯩꯁꯥꯕꯤꯅ ꯈꯨꯝꯂꯛꯏ, "ꯑꯩꯈꯣꯏꯕꯨ ꯄꯣꯛꯄ ꯏꯃꯥ ꯏꯄꯥꯗꯨ ꯁꯤꯈ꯭ꯔꯕ ꯂꯩꯔꯤꯕ꯭ꯔꯥ ꯈꯪꯗ꯭ꯔꯦ꯫ ꯀꯅꯥꯅ ꯑꯩꯈꯣꯏꯕꯨ ꯄꯣꯛꯄꯤꯕꯅꯣ ꯍꯥꯏꯕꯁꯨ ꯈꯪꯖꯍꯧꯗ꯭ꯔꯦ"꯫ ꯏꯕꯦꯟꯒꯨꯝꯕ ꯍꯅꯨꯕꯤ ꯑꯃꯅ ꯏꯃꯥ ꯁꯛꯇꯨꯅ "ꯏꯕꯨꯡ ꯑꯅꯤꯒ ꯑꯩꯈꯣꯏ ꯑꯍꯨꯝꯁꯤ ꯆꯥꯎꯅꯕ ꯌꯣꯛꯄꯤ ꯊꯥꯛꯄꯤꯔꯛꯄꯅꯤ꯫ ꯃꯍꯥꯛꯅ ꯁꯤꯔꯝꯗꯥꯏꯗ ꯑꯩꯈꯣꯏꯕꯨ ꯄꯣꯛꯄꯤꯕ ꯏꯃꯥ ꯏꯄꯥꯒꯤ ꯑꯁꯦꯡꯕ ꯃꯃꯤꯡ ꯃꯊꯥ ꯂꯩꯐꯝ ꯇꯥꯛꯄꯤꯔꯝꯗ꯭ꯔꯦ꯫
ꯂꯩꯁꯥꯕꯤ ꯑꯗꯨꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯍꯅꯨꯕꯤꯗꯨꯅ ꯍꯥꯏꯔꯛꯏ, "ꯅꯈꯣꯏꯕꯨ ꯄꯣꯛꯄ ꯅꯃꯥ ꯅꯄꯥꯒꯤ ꯃꯤꯡ, ꯂꯩꯐꯝ, ꯃꯈꯣꯏꯒꯤ ꯃꯁꯛ ꯈꯪꯅꯤꯡꯂꯕꯗꯤ ꯈꯪꯕ ꯌꯥꯒꯅꯤ." ꯍꯅꯨꯕꯤꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯂꯩꯁꯥꯕꯤ ꯑꯗꯨ ꯃꯃꯥ ꯃꯄꯥ ꯃꯁꯛ ꯈꯪꯅꯤꯡꯕꯒꯤ ꯈꯧꯔꯥꯡꯕꯗꯨꯅ, "ꯏꯕꯦꯟ ꯅꯨꯡꯁꯤꯕꯤꯔꯕꯗꯤ ꯈꯔ ꯇꯥꯛꯄꯤꯌꯨ" ꯍꯥꯏꯔꯛꯂꯦ꯫ ꯂꯩꯁꯥꯕꯤ ꯑꯗꯨꯒꯤ ꯈꯪꯅꯤꯡꯕ ꯃꯇꯧꯗꯨ ꯎꯕꯗ ꯍꯅꯨꯕꯤꯗꯨꯁꯨ ꯍꯔꯥꯎꯔꯦ꯫ ꯃꯐꯝ ꯑꯁꯤꯗꯒꯤ ꯑꯋꯥꯡ ꯄꯥꯡꯅ ꯅꯨꯃꯤꯠ 8ꯅꯤ ꯆꯠꯂꯒ ꯆꯤꯡꯖꯥꯎ ꯑꯃ ꯊꯦꯡꯅꯒꯅꯤ꯫ ꯃꯐꯝ ꯑꯗꯨ ꯍꯦꯛ ꯌꯧꯕꯒ ꯆꯤꯡꯈꯣꯡꯗ ꯂꯥꯏꯅꯤꯡꯕ ꯅꯨꯄꯥ ꯑꯃ ꯂꯩꯔꯝꯒꯅꯤ꯫ ꯃꯉꯣꯟꯗ ꯂꯝꯕꯤ ꯍꯪꯂꯒ ꯆꯤꯡꯖꯥꯎ ꯑꯗꯨ ꯀꯥꯈꯠꯂꯨ꯫ ꯆꯤꯡꯖꯥꯎ ꯑꯗꯨꯒꯤ ꯃꯇꯣꯟꯗ ꯐꯖꯔꯕ ꯂꯥꯏꯁꯪ ꯑꯃ ꯂꯩꯔꯝꯒꯅꯤ꯫ ꯂꯥꯏꯁꯪꯗꯨꯒꯤ ꯊꯣꯡꯗꯨ ꯍꯥꯡꯗꯣꯛꯂꯒ ꯃꯅꯨꯡꯗ ꯁꯅꯥꯒꯤ ꯇꯦꯡꯀꯣꯠ ꯑꯃ, ꯂꯨꯄꯥꯒꯤ ꯇꯦꯡꯀꯣꯠ ꯑꯃ, ꯃꯅꯤ ꯃꯨꯛꯇꯥ ꯄꯔꯦꯡ ꯑꯃ ꯂꯩꯔꯝꯒꯅꯤ꯫ ꯑꯗꯨꯒ ꯃꯗꯨꯕꯨ ꯁꯪꯕ ꯃꯤꯔꯣꯟ ꯊꯣꯛꯄ ꯇꯦꯅꯋꯥ ꯑꯃ ꯂꯩꯔꯝꯒꯅꯤ꯫ ꯇꯦꯅꯋꯥ ꯑꯗꯨꯗ ꯍꯥꯏꯖꯔꯒ ꯂꯨꯄꯥꯒꯤ ꯇꯦꯡꯀꯣꯠ, ꯁꯅꯥꯒꯤ ꯇꯦꯡꯀꯣꯠ, ꯃꯅꯤ ꯃꯨꯛꯇꯥ ꯄꯔꯦꯡꯒ ꯇꯦꯅꯋꯥ ꯑꯗꯨꯒ ꯂꯣꯏꯅꯅ ꯅꯪꯒꯤ ꯌꯨꯝ ꯑꯁꯤꯗ ꯄꯣꯔꯛꯂꯒ ꯃꯈꯣꯏꯒꯤ ꯄꯦꯟꯅꯕ ꯏꯔꯥꯠ ꯊꯧꯅꯤꯗꯨꯅ ꯍꯥꯏꯖꯔꯕꯗꯤ ꯃꯤꯔꯣꯟ ꯊꯣꯛꯄ ꯇꯦꯅꯋꯥ ꯑꯗꯨꯒꯤ ꯃꯄꯥꯟꯗꯒꯤ ꯅꯈꯣꯏꯕꯨ ꯄꯣꯛꯄ ꯅꯃꯥ ꯅꯄꯥ ꯑꯅꯤꯃꯛ ꯈꯪꯕ ꯉꯝꯒꯅꯤ꯫ ꯍꯅꯨꯕꯤꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯂꯩꯁꯥꯕꯤꯗꯨ ꯍꯔꯥꯎꯔꯦ꯫ ꯃꯕꯨꯡ ꯑꯅꯤ ꯂꯥꯛꯂꯒ ꯄꯥꯎꯗꯨ ꯇꯝꯂꯒꯦ ꯈꯟꯗꯨꯅ ꯑꯍꯤꯡ ꯑꯗꯣ ꯃꯊ꯭ꯋꯥꯏ ꯅꯨꯡꯉꯥꯏꯅ ꯇꯨꯝꯂꯝꯃꯤ꯫ ꯑꯁꯨꯝꯅ ꯑꯍꯤꯡ ꯑꯗꯣ ꯂꯦꯜꯂꯒ ꯅꯣꯡ ꯍꯦꯛ ꯉꯥꯟꯕꯒ ꯍꯅꯨꯕꯤꯗꯣ ꯆꯠꯀꯗꯕꯒꯤ ꯁꯦꯝ ꯁꯥꯈ꯭ꯔꯦ꯫ ꯍꯅꯨꯕꯤꯗꯣ ꯆꯠꯈꯤꯕ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯃꯕꯨꯡ ꯑꯅꯤꯗꯣ ꯊꯨꯡꯂꯔꯦ꯫ ꯃꯕꯨꯡ ꯑꯅꯤꯅ ꯍꯜꯂꯛꯄ ꯎꯕꯗ ꯃꯆꯟꯅꯨꯄꯤꯅ ꯀꯔꯤꯒꯤ ꯑꯁꯨꯛ ꯊꯨꯅ ꯍꯜꯂꯛꯂꯤꯕꯅꯣ ꯍꯪꯕꯗ, "ꯅꯤꯡꯊꯧꯅ ꯃꯇꯝ ꯈꯔ ꯂꯩꯔꯒ ꯆꯠꯁꯤ, ꯀꯣꯟꯅ ꯄꯥꯎ ꯄꯤꯔꯛꯀꯦ ꯍꯥꯏꯕꯗꯒꯤ ꯌꯨꯝꯗ ꯍꯜꯂꯛꯄꯅꯤ" ꯈꯨꯝꯂꯛꯏ꯫ ꯑꯗꯨꯗꯒꯤ ꯃꯆꯟꯅꯨꯄꯤꯅ ꯃꯕꯨꯡ ꯑꯅꯤꯅ ꯆꯥꯅ ꯊꯛꯅꯕ ꯄꯨꯊꯣꯛꯇꯨꯅ ꯃꯈꯣꯏ ꯑꯍꯨꯝ ꯆꯥꯃꯤꯟꯅꯔꯦ꯫ ꯆꯥꯕ ꯊꯛꯄ ꯂꯣꯏꯔꯒ ꯃꯆꯟꯅꯨꯄꯤꯅ ꯃꯕꯨꯡ ꯑꯅꯤꯗ ꯉꯔꯥꯡ ꯐꯤꯉꯧ ꯁꯦꯠꯄꯤ ꯍꯅꯨꯕꯤ ꯑꯗꯨꯅ ꯂꯤꯔꯝꯕ ꯋꯥꯔꯤꯁꯤꯡꯗꯨ ꯑꯃꯠꯇ ꯆꯤꯊꯗꯅ ꯇꯝꯂꯝꯃꯤ꯫ ꯃꯆꯟꯅꯨꯄꯤꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯃꯃꯥ ꯃꯄꯥ ꯃꯁꯛ ꯈꯪꯅꯤꯡꯕꯅ ꯂꯥꯡꯇꯛꯅꯗꯨꯅ ꯂꯩꯔꯤꯕ ꯃꯕꯨꯡ ꯑꯍꯟꯅ ꯍꯥꯏꯔꯛꯏ, "ꯍꯅꯨꯕꯤ ꯑꯗꯨꯅ ꯍꯥꯏꯔꯝꯕ ꯋꯥꯗꯨ ꯆꯨꯝꯃꯤ ꯆꯨꯝꯗꯦ ꯈꯪꯅꯕ ꯑꯩ ꯉꯁꯤꯃꯛ ꯃꯐꯝ ꯑꯗꯨ ꯇꯥꯅ ꯆꯠꯂꯒꯦ꯫ ꯑꯩꯅ ꯃꯐꯝ ꯑꯗꯨꯗ ꯆꯠꯇꯨꯅ ꯃꯥꯅ ꯍꯥꯏꯔꯝꯕ ꯄꯣꯠ ꯆꯩ ꯃꯌꯥꯝꯗꯣ ꯄꯨꯔꯒ 6ꯅꯤ ꯁꯨꯕ ꯅꯨꯃꯤꯠꯇ ꯃꯐꯝꯁꯤꯗ ꯊꯨꯡꯂꯒꯦ꯫ ꯉꯁꯤꯗꯒꯤ 6ꯅꯤ ꯁꯨꯕ ꯅꯨꯃꯤꯠꯇ ꯑꯩꯅ ꯃꯐꯝꯁꯤꯗ ꯊꯨꯡꯂꯗ꯭ꯔꯕꯗꯤ 8ꯅꯤ ꯁꯨꯕ ꯅꯨꯃꯤꯠꯇ ꯑꯩꯒꯤ ꯈꯣꯡꯒꯨꯜ ꯂꯤꯔꯛꯎ." ꯑꯁꯨꯝꯅ ꯄꯨꯛꯃꯦꯟ ꯄꯥꯎꯃꯤꯟꯅꯔꯒ ꯃꯕꯨꯡ ꯑꯍꯟꯗꯨ ꯃꯥꯅ ꯂꯝꯈꯥꯡꯗ ꯆꯥꯅ ꯊꯛꯅꯕ ꯃꯌꯥꯝꯗꯨ ꯌꯣꯝꯁꯤꯜꯂꯒ ꯄꯣꯠꯌꯣꯝ ꯅꯝꯕꯣ ꯈꯔ ꯄꯨꯗꯨꯅ ꯃꯈꯨꯠꯇ ꯇꯥ ꯑꯃ ꯄꯥꯏꯔꯒ ꯑꯋꯥꯡ ꯄꯥꯡꯅ ꯆꯠꯈꯤ꯫ ꯃꯍꯥꯛꯅ ꯂꯦꯞꯇꯅ ꯅꯨꯃꯤꯠ 8ꯅꯤ ꯆꯠꯂꯒ ꯆꯥꯎꯔꯕ ꯆꯤꯡꯖꯥꯎ ꯑꯗꯨꯒꯤ ꯃꯈꯣꯡꯗ ꯊꯨꯡꯂꯝꯃꯤ꯫ ꯃꯍꯥꯛꯅ ꯃꯐꯝ ꯑꯗꯨꯗ ꯍꯦꯛ ꯊꯨꯡꯕꯒ ꯏꯈꯪ ꯈꯪꯍꯧꯗꯅ ꯃꯁꯝ ꯁꯥꯡꯕ, ꯃꯀꯣꯏ ꯃꯔꯥꯡ ꯍꯧꯕ ꯂꯥꯏꯅꯤꯡꯕ ꯅꯨꯄꯥ ꯑꯃ ꯃꯅꯥꯛꯇ ꯂꯥꯛꯂꯝꯃꯤ꯫ ꯂꯥꯏꯅꯤꯡꯕ ꯅꯨꯄꯥ ꯑꯗꯨꯅ ꯍꯥꯏꯔꯛꯏ, "ꯄꯥꯈꯪ ꯅꯍꯥꯛ ꯀꯗꯥꯏꯗ ꯆꯠꯀꯗꯧꯔꯤꯕꯅꯣ?" ꯂꯥꯏꯅꯤꯡꯕ ꯅꯨꯄꯥ ꯑꯗꯨꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯅꯨꯄꯥ ꯄꯥꯈꯪ ꯑꯗꯨꯅ ꯈꯨꯝꯂꯛꯏ, "ꯑꯩ ꯆꯤꯡꯖꯥꯎ ꯑꯁꯤ ꯃꯇꯣꯟ ꯂꯣꯝꯅ ꯀꯥꯔꯒ ꯆꯤꯡꯗꯣꯟ ꯑꯁꯤꯗ ꯂꯩꯔꯤꯕ ꯂꯥꯏꯁꯪ ꯃꯅꯨꯡꯗ ꯂꯩꯕ ꯁꯅꯥꯒꯤ ꯇꯦꯡꯀꯣꯠ, ꯂꯨꯄꯥꯒꯤ ꯇꯦꯡꯀꯣꯠ, ꯃꯅꯤ ꯃꯨꯛꯇꯥ ꯄꯔꯦꯡ ꯑꯃꯗꯤ ꯇꯦꯅꯋꯥ ꯑꯗꯨ ꯂꯧꯔꯨꯒꯦ ꯍꯥꯏꯔꯛꯏ." ꯃꯥꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯂꯥꯏꯅꯤꯡꯕ ꯅꯨꯄꯥ ꯑꯗꯨꯅ ꯅꯣꯛꯇꯨꯅ ꯍꯥꯏꯔꯛꯏ, "ꯅꯍꯥꯛꯅ ꯍꯥꯏꯔꯤꯕꯗꯨ ꯑꯔꯥꯏꯕ ꯊꯕꯛꯇꯤ ꯅꯠꯇꯦ꯫ ꯅꯍꯥꯛꯀꯨꯝꯕ ꯃꯇꯤꯛ ꯃꯊꯧꯅꯥ ꯂꯩꯕ ꯀꯌꯥ ꯑꯃ ꯆꯤꯡꯖꯥꯎ ꯑꯁꯤ ꯀꯥꯕꯗ ꯆꯤꯡꯗꯣꯟ ꯌꯧꯕ ꯉꯝꯗꯅ ꯂꯝꯈꯥꯡꯗ ꯅꯨꯡ ꯑꯣꯟꯗꯨꯅ ꯂꯩꯔꯤꯕꯅꯤ꯫ ꯃꯗꯨ ꯅꯪꯅ ꯀꯥꯔꯒ ꯎꯕ ꯐꯪꯒꯅꯤ." ꯂꯥꯏꯅꯤꯡꯕ ꯅꯨꯄꯥ ꯑꯗꯨꯒꯤ ꯋꯥꯗꯨ ꯇꯥꯔꯕꯗ ꯃꯍꯥꯛꯅ ꯃꯕꯨꯛꯅꯤꯡꯗ ꯆꯤꯡꯅꯕ ꯑꯃ ꯄꯣꯛꯂꯛꯂꯝꯃꯤ꯫ ꯀꯔꯝ ꯇꯧꯔꯒ ꯆꯤꯡꯗꯣꯟ ꯑꯁꯤꯗ ꯂꯩꯔꯤꯕ ꯄꯣꯠꯁꯤꯡ ꯑꯗꯨ ꯂꯧꯕ ꯉꯝꯒꯗꯒꯦ ꯈꯪꯂꯕꯗꯤ ꯈꯔ ꯇꯥꯛꯄꯤꯌꯨ ꯍꯥꯏꯔꯛꯏ꯫ ꯃꯥꯒꯤ ꯋꯥꯗꯨ ꯇꯥꯔꯒ ꯂꯥꯏꯅꯤꯡꯕ ꯅꯨꯄꯥ ꯑꯗꯨꯅ ꯍꯥꯏꯔꯛꯏ, "ꯅꯍꯥꯛꯅ ꯆꯤꯡꯖꯥꯎ ꯑꯁꯤ ꯌꯧꯅ ꯀꯥꯒꯦ ꯅꯕꯨꯛꯅꯤꯡꯗ ꯈꯜꯂꯕꯗꯤ ꯅꯃꯤꯠ ꯅꯅꯥ ꯑꯅꯤꯗꯨ ꯐꯤꯅ ꯆꯦꯠꯅ ꯌꯦꯠꯁꯤꯜꯂꯒ ꯅꯅꯥꯗ ꯑꯀꯤ ꯑꯈꯪ ꯑꯃꯠꯇ ꯇꯥꯗꯅꯕ, ꯅꯃꯤꯠꯇ ꯑꯀꯤꯕ ꯑꯃꯠꯇ ꯎꯗꯅꯕ ꯅꯃꯤꯠꯇꯨ ꯆꯦꯠꯅ ꯈꯨꯝꯖꯤꯜꯂꯒ ꯈꯖꯤꯛꯇꯪ ꯎꯅꯕ ꯍꯣꯠꯅꯒꯗꯕꯅꯤ꯫ ꯅꯍꯥꯛꯅ ꯆꯤꯡꯖꯥꯎ ꯌꯧꯗ꯭ꯔꯤꯉꯩꯗ ꯑꯀꯤ ꯑꯈꯪ ꯃꯈꯣꯟ ꯀꯌꯥꯗꯨ ꯅꯅꯥꯗ ꯇꯥꯔꯕ, ꯅꯃꯤꯠꯇ ꯎꯗꯨꯅ ꯅꯁꯥꯗ ꯑꯀꯤꯕ ꯑꯉꯛꯄ ꯈꯖꯤꯛꯇꯪ ꯍꯦꯛ ꯐꯥꯎꯕꯒ ꯈꯨꯗꯛꯇ ꯅꯍꯥꯛ ꯅꯨꯡ ꯑꯣꯟꯗꯨꯅ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯒꯗꯕꯅꯤ." ꯂꯥꯏꯅꯤꯡꯕ ꯅꯨꯄꯥ ꯑꯗꯨꯒꯤ ꯋꯥꯗꯨ ꯇꯥꯔꯕꯗ ꯃꯍꯥꯛ ꯃꯕꯨꯛꯅꯤꯡꯗ ꯀꯔꯤꯁꯨ ꯅꯥꯆꯨꯡꯕ ꯄꯣꯛꯇ꯭ꯔꯦ꯫ ꯃꯃꯜ ꯌꯥꯝꯕ ꯄꯣꯠ ꯆꯩꯁꯤꯡ ꯑꯗꯨ ꯌꯨꯝꯗ ꯄꯨꯔꯛꯀꯦ, ꯉꯝꯗꯕ ꯊꯣꯛꯂꯒꯅ ꯅꯨꯡ ꯑꯣꯟꯗꯨꯅ ꯃꯐꯝ ꯑꯗꯨꯗ ꯂꯩꯈ꯭ꯔꯒꯦ꯫ ꯑꯁꯨꯝꯅ ꯃꯕꯨꯛꯅꯤꯡꯗ ꯂꯦꯞꯇꯨꯅ ꯃꯃꯤꯠ ꯃꯅꯥ ꯑꯗꯨ ꯆꯦꯛꯁꯤꯟꯅ ꯐꯤꯅ ꯌꯦꯠꯂꯒ ꯃꯈꯨꯠꯇ ꯇꯥꯗꯨ ꯄꯥꯏꯔꯒ ꯃꯍꯥꯛ ꯆꯤꯡꯖꯥꯎ ꯑꯗꯨ ꯀꯥꯈꯠꯂꯛꯏ꯫
ꯃꯍꯥꯛꯅ ꯑꯁꯨꯝ ꯀꯥꯔꯛꯄꯗ ꯆꯤꯡꯗꯣꯟ ꯌꯧꯔꯝꯗꯥꯏꯗ ꯑꯀꯤꯕꯒꯤ ꯃꯁꯛ ꯑꯣꯏꯕ ꯃꯈꯣꯜ ꯑꯃ ꯃꯅꯥꯀꯣꯡꯗ ꯇꯥꯕꯗ ꯃꯍꯥꯛꯅ ꯈꯪꯍꯧꯗꯅ ꯃꯁꯥꯗ ꯇꯨ ꯆꯣꯡꯂꯝꯃꯤ꯫ ꯇꯨ ꯍꯦꯛ ꯆꯣꯡꯕꯗꯒꯤ ꯃꯍꯥꯛ ꯃꯐꯝꯗꯨꯗ ꯅꯨꯡ ꯑꯃ ꯑꯣꯟꯗꯨꯅ ꯂꯦꯞꯇꯨꯅ ꯂꯩꯔꯦ꯫ ꯑꯁꯣꯝꯗꯅ ꯃꯕꯨꯡ ꯑꯍꯟ ꯍꯜꯂꯛꯄ ꯉꯥꯏꯔꯝꯃꯤ꯫ ꯃꯆꯜ ꯂꯩꯁꯥꯕꯤ ꯑꯗꯨꯅ ꯇꯔꯨꯛꯅꯤ ꯁꯨꯕꯒꯤ ꯑꯍꯤꯡ ꯅꯣꯡꯌꯥꯏ ꯌꯧꯔꯛꯂꯕ ꯐꯥꯎꯕꯗ ꯃꯕꯨꯡ ꯑꯍꯟ ꯍꯜꯂꯛꯇ꯭ꯔꯕꯗ ꯃꯊ꯭ꯋꯥꯏ ꯋꯥꯗꯨꯅ ꯃꯍꯥꯛ ꯇꯨꯝꯕ ꯌꯥꯔꯝꯗꯦ꯫ ꯅꯣꯡ ꯉꯥꯟꯕꯒ ꯃꯍꯥꯛꯅ ꯃꯕꯨꯡ ꯑꯇꯣꯝꯕꯗ ꯍꯥꯏꯕꯗꯒꯤ ꯃꯕꯨꯡ ꯑꯍꯟꯒꯤ ꯈꯣꯡꯒꯨꯜ ꯂꯤꯒꯗꯕꯒꯤ 8ꯅꯤ ꯁꯨꯕꯒꯤ ꯑꯌꯨꯛ ꯑꯉꯟꯕꯗ ꯆꯥꯛꯉꯟ ꯆꯥꯔꯒ ꯑꯋꯥꯡ ꯄꯥꯡꯅ ꯈꯣꯡꯁꯥꯟꯈꯤ꯫ ꯃꯥꯁꯨ ꯂꯦꯞꯇꯅ ꯂꯥꯛꯄꯅ 8ꯅꯤ ꯁꯨꯕ ꯅꯨꯃꯤꯠꯇ ꯆꯤꯡꯖꯥꯎ ꯑꯗꯨꯒꯤ ꯃꯈꯣꯡ ꯌꯧꯔꯒ ꯂꯩꯅꯤꯡꯕ ꯅꯨꯄꯥ ꯑꯗꯨꯒ ꯊꯦꯡꯅꯗꯨꯅ ꯎꯅꯔꯝꯃꯤ꯫ ꯃꯥꯒꯤ ꯄꯥꯎꯇꯥꯛ ꯃꯇꯨꯡ ꯏꯟꯅ ꯃꯥꯁꯨ ꯃꯌꯥꯝꯕꯅ ꯇꯧꯕꯒꯨꯝ ꯃꯃꯤꯠ ꯃꯅꯥ ꯑꯅꯤꯗꯨ ꯐꯤꯅ ꯆꯦꯠꯅ ꯌꯦꯠꯁꯤꯜꯂꯒ ꯃꯁꯥꯗ ꯑꯀꯤꯕ ꯄꯣꯛꯇꯅꯕ ꯆꯤꯡꯗꯣꯟ ꯇꯥꯅ ꯀꯥꯈꯠꯂꯛꯏ꯫ ꯃꯌꯥꯝꯕꯅ ꯅꯨꯡ ꯑꯣꯜꯂꯤꯕ ꯃꯐꯝ ꯑꯗꯨ ꯌꯧꯔꯛꯄꯗ ꯃꯥꯁꯨ ꯃꯃꯤꯠꯇ ꯌꯥꯝꯅ ꯀꯤꯕ ꯁꯛꯇꯝ ꯑꯃ ꯎꯔꯨꯕꯗꯒꯤ ꯃꯁꯥꯗ ꯑꯀꯤꯕ ꯄꯣꯛꯂꯛꯂꯝꯃꯤ꯫ ꯃꯗꯨ ꯍꯦꯛ ꯄꯣꯛꯄꯒ ꯃꯥꯁꯨ ꯃꯌꯥꯝꯕꯅ ꯅꯨꯡ ꯑꯣꯜꯂꯤꯕ ꯃꯐꯝ ꯑꯗꯨꯃꯛꯇꯗ ꯅꯨꯡꯖꯥꯎ ꯑꯃ ꯑꯣꯟꯗꯨꯅ ꯂꯦꯞꯇꯨꯅ ꯂꯩꯔꯦ꯫ ꯃꯕꯨꯡ ꯌꯥꯏꯃ ꯍꯜꯂꯛꯄ ꯉꯥꯏꯔꯤꯕꯤ ꯃꯆꯟꯅꯨꯄꯤ ꯑꯗꯨ ꯋꯥꯅ ꯅꯨꯃꯤꯠ 6ꯅꯤ ꯉꯥꯏꯔꯕ ꯐꯥꯎꯕꯗ ꯃꯕꯨꯡ ꯑꯃꯠꯇ ꯍꯜꯂꯛꯇ꯭ꯔꯕꯗ ꯃꯍꯥꯛ ꯌꯨꯝꯗꯨꯗ ꯅꯨꯡꯉꯥꯏꯅ ꯂꯩꯊꯣꯛꯄ ꯉꯝꯗ꯭ꯔꯦ꯫ ꯃꯕꯨꯡ ꯑꯅꯤꯗꯨ ꯁꯤꯔꯝꯂꯒꯗ꯭ꯔꯥ ꯍꯤꯡꯂꯝꯂꯤꯒꯗ꯭ꯔꯥ ꯌꯦꯡꯊꯣꯛꯂꯨꯒꯦ ꯃꯕꯨꯛꯅꯤꯡꯗ ꯆꯞ ꯌꯨꯡꯅ ꯈꯜꯂꯗꯨꯅ ꯃꯍꯥꯛꯁꯨ ꯆꯥꯛꯌꯣꯝ ꯄꯨꯔꯒ ꯃꯈꯨꯠꯇ ꯊꯥꯡ ꯃꯆꯥ ꯑꯃ ꯄꯥꯏꯔꯒ ꯃꯕꯨꯡ ꯑꯅꯤꯒꯤ ꯈꯣꯡꯒꯨꯜ ꯂꯤꯕ ꯑꯋꯥꯡ ꯄꯥꯡꯅ ꯈꯣꯡꯁꯥꯟꯈꯤ꯫ ꯃꯍꯥꯛꯅ ꯑꯁꯨꯝ ꯂꯥꯛꯄꯅ 8ꯅꯤ ꯁꯨꯕ ꯅꯨꯃꯤꯠꯇ ꯆꯤꯡꯖꯥꯎ ꯑꯗꯨ ꯊꯦꯡꯅꯔꯦ꯫ ꯃꯍꯥꯛꯅ ꯃꯐꯝ ꯑꯗꯨꯗ ꯍꯦꯛ ꯊꯨꯡꯕꯒ ꯂꯩꯅꯤꯡꯕ ꯅꯨꯄꯥ ꯑꯗꯨ ꯃꯥꯒꯤ ꯃꯅꯥꯛꯇ ꯂꯥꯛꯏ꯫ "ꯏꯕꯦꯝꯃ, ꯅꯍꯥꯛ ꯀꯅꯥꯅꯣ? ꯃꯤꯔ ꯂꯥꯏꯔ? ꯀꯗꯥꯏꯗ ꯆꯠꯀꯗꯧꯔꯤꯕꯅꯣ?" ꯍꯪꯂꯛꯏ꯫ ꯂꯩꯁꯥꯕꯤꯅ ꯅꯨꯄꯥ ꯑꯗꯨꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯂꯩꯁꯥꯕꯤ ꯑꯗꯨꯅ ꯍꯧꯈꯤꯕ ꯋꯥꯔꯤ ꯄꯨꯝꯅꯃꯛ ꯂꯤꯗꯨꯅ ꯃꯕꯨꯡ ꯑꯅꯤꯒꯤ ꯈꯣꯡꯒꯨꯜ ꯂꯤꯔꯛꯄꯅꯤ ꯈꯨꯝꯂꯝꯃꯤ꯫ ꯂꯩꯁꯥꯕꯤ ꯑꯗꯨꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯂꯥꯏꯅꯤꯡꯕ ꯅꯨꯄꯥ ꯑꯗꯨ ꯃꯊ꯭ꯋꯥꯏ ꯁꯣꯛꯅ ꯅꯨꯡꯉꯥꯏꯔꯝꯗꯦ꯫ ꯂꯩꯁꯥꯕꯤ ꯑꯗꯨꯒꯤ ꯄꯨꯛꯅꯤꯡꯒꯤ ꯋꯥꯗꯨ ꯊꯨꯡꯍꯟꯒꯦ ꯈꯜꯂꯗꯨꯅ ꯂꯥꯏꯅꯤꯡꯕ ꯅꯨꯄꯥ ꯑꯗꯨꯅ ꯌꯥꯝꯅ ꯆꯦꯛꯁꯤꯟꯅ ꯄꯨꯛꯃꯦꯟ ꯄꯥꯎꯃꯦꯟꯅꯔꯝꯃꯤ꯫ ꯂꯩꯁꯥꯕꯤ ꯑꯗꯨꯁꯨ ꯃꯁꯥꯗ ꯑꯀꯤꯕ ꯍꯪꯒꯣꯏꯕ ꯑꯃꯠꯇ ꯄꯣꯛꯇꯅꯕ ꯆꯤꯡꯗꯣꯟ ꯀꯥꯔꯛꯄꯗ ꯃꯃꯤꯠ ꯃꯅꯥ ꯑꯅꯤꯗꯨ ꯆꯦꯠꯅ ꯎꯏꯁꯤꯜꯂꯒ ꯃꯅꯥ ꯑꯅꯤ ꯑꯗꯨꯁꯨ ꯃꯈꯨꯠ ꯈꯨꯗꯣꯝꯕꯤ ꯑꯅꯤꯅ ꯊꯤꯡꯖꯤꯟꯗꯨꯅ ꯃꯦꯟꯁꯤꯜꯂꯒ ꯃꯃꯤꯠ ꯇꯥꯡꯕ ꯃꯤ ꯑꯃꯒꯨꯝ ꯃꯥꯔꯗꯨꯅ ꯆꯤꯡꯗꯣꯟ ꯇꯝꯅ ꯀꯥꯔꯛꯂꯝꯃꯤ꯫ ꯃꯍꯥꯛꯀꯤ ꯃꯇꯧꯗꯨ ꯎꯕꯗ ꯃꯐꯝ ꯑꯗꯨꯗ ꯂꯩꯕ ꯇꯝꯅꯔꯥꯏ ꯃꯌꯥꯝꯗꯨꯅ ꯅꯨꯡꯁꯤꯕꯤꯔꯗꯨꯅ ꯃꯉꯣꯟꯗ ꯑꯀꯤꯕ ꯑꯃꯠꯇ ꯎꯠꯇꯅ ಲಾಪ್ನ ꯍꯟꯗꯣꯛꯇꯨꯅ ꯂꯩꯈ꯭ꯔꯦ꯫ ꯂꯩꯁꯥꯕꯤ ꯑꯗꯨꯅ ꯂꯦꯞꯇꯅ ꯀꯥꯔꯛꯄꯅ ꯆꯤꯡꯗꯣꯟ ꯌꯧꯔꯕꯗ ꯃꯈꯨꯠꯅ ꯃꯥꯔꯗꯨꯅ ꯂꯥꯏꯁꯪ ꯑꯗꯨ ꯊꯤꯔꯛꯄꯗ ꯃꯃꯩꯗ ꯂꯥꯏꯁꯪ ꯑꯗꯨ ꯊꯦꯡꯅꯔꯦ꯫ ꯂꯥꯏꯁꯪ ꯑꯗꯨ ꯍꯦꯛ ꯊꯦꯡꯅꯕꯗ ꯃꯍꯥꯛꯅ ꯅꯨꯡꯉꯥꯏꯔꯗꯨꯅ ꯃꯃꯤꯠ ꯄꯥꯡꯊꯣꯛꯂꯛꯄꯗ ꯐꯖꯔꯕ ꯂꯥꯏꯁꯪ ꯑꯗꯨ ꯃꯃꯥꯡꯗ ꯂꯩꯔꯝꯂꯦ꯫ ꯂꯥꯏꯅꯤꯡꯕ ꯅꯨꯄꯥ ꯑꯗꯨꯅ ꯇꯥꯛꯄ ꯃꯇꯨꯡ ꯏꯟꯅ ꯂꯥꯏꯁꯪꯒꯤ ꯃꯇꯥꯏ ꯑꯣꯏꯔꯞꯅ ꯂꯩꯕ ꯄꯨꯈ꯭ꯔꯤ ꯑꯃꯗ ꯏꯔꯨꯖꯊꯣꯛꯂꯦ꯫ ꯏꯔꯨꯖꯕ ꯂꯣꯏꯔꯒ ꯂꯥꯛꯄꯗ ꯂꯥꯏꯁꯪꯒꯤ ꯇꯨꯡ ꯑꯣꯏꯅ ꯐꯤꯉꯧ ꯑꯃꯅ ꯀꯨꯞꯄ ꯐꯃꯨꯡ ꯑꯃꯒꯤ ꯃꯊꯛꯇ ꯑꯍꯟ ꯑꯣꯏꯔꯕꯤ ꯍꯅꯨꯕꯤ ꯑꯃ ꯂꯣꯡꯈ꯭ꯔꯥꯛ ꯂꯣꯡꯅ ꯑꯁꯤꯕꯒꯨꯝ ꯂꯦꯡꯗꯅ ꯍꯤꯞꯇꯨꯅ ꯂꯩꯕꯗꯨ ꯊꯦꯡꯅꯔꯦ꯫ ꯂꯥꯏꯅꯤꯡꯕ ꯅꯨꯄꯥ ꯑꯗꯨꯅ ꯇꯥꯛꯂꯛꯄ ꯃꯇꯨꯡ ꯏꯟꯅ ꯃꯍꯥꯛꯅ ꯍꯤꯞꯂꯤꯕꯤ ꯍꯅꯨꯕꯤꯗꯨꯒꯤ ꯂꯨꯈꯨꯝꯗꯒꯤ ꯁꯣꯗꯨ ꯂꯧꯔꯒ ꯇꯨꯝꯂꯤꯕꯤ ꯍꯅꯨꯕꯤꯗꯨ ꯌꯦꯠꯂꯣꯝꯗꯒꯤ 3ꯂꯛ ꯀꯧꯔꯒ ꯃꯥꯒꯤ ꯂꯨꯈꯨꯝꯗꯒꯤ ꯁꯣꯗꯨ ꯑꯃꯨꯛ ꯊꯝꯕꯗ ꯑꯁꯤꯕꯒꯨꯝ ꯇꯨꯝꯂꯤꯕ ꯍꯅꯨꯕꯤ ꯑꯗꯨ ꯃꯤꯀꯞ ꯊꯣꯛꯇꯨꯅ ꯍꯧꯒꯠꯂꯛꯏ꯫ ꯃꯥꯅ ꯍꯦꯛ ꯍꯧꯒꯠꯄꯒ ꯂꯩꯁꯥꯕꯤ ꯑꯗꯨꯗ ꯌꯦꯡꯂꯒ ꯋꯥ ꯃꯆꯦꯠ ꯑꯃꯠꯇ ꯍꯥꯏꯔꯝꯗꯅ ꯂꯥꯏꯁꯪ ꯑꯗꯨ ꯊꯣꯡ ꯍꯥꯡꯗꯣꯛꯂꯛꯏ꯫ ꯊꯣꯡ ꯍꯦꯛ ꯍꯥꯡꯗꯣꯛꯄꯒ ꯂꯨꯄꯥꯒꯤ ꯇꯦꯡꯀꯣꯠ, ꯁꯅꯥꯒꯤ ꯇꯦꯡꯀꯣꯠ, ꯃꯅꯤ ꯃꯨꯛꯇꯥ ꯄꯔꯦꯡ ꯑꯃꯒ ꯇꯦꯅꯋꯥ ꯑꯃꯒ ꯂꯩꯔꯝꯕꯗꯨ ꯎꯔꯝꯃꯤ꯫ ꯃꯤꯔꯣꯟ ꯊꯣꯛꯄꯤ ꯇꯦꯅꯋꯥ ꯑꯗꯨꯅ ꯂꯩꯁꯥꯕꯤ ꯑꯗꯨ ꯎꯔꯒ "ꯏꯕꯦꯝꯃ, ꯅꯍꯥꯛ ꯌꯧꯔꯛꯂꯕ꯭ꯔꯥ?" ꯍꯪꯂꯛꯏ꯫ ꯇꯦꯅꯋꯥꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯂꯩꯁꯥꯕꯤ ꯑꯗꯨ ꯉꯛꯇꯨꯅ ꯇꯨꯃꯤꯟꯅ ꯂꯦꯞꯇꯨꯅ ꯂꯩꯔꯦ꯫ ꯃꯤꯔꯣꯟ ꯊꯣꯛꯄꯤ ꯇꯦꯅꯋꯥ ꯑꯗꯨꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ, "ꯏꯕꯦꯝꯃ, ꯅꯍꯥꯛ ꯅꯕꯨꯛꯅꯤꯡꯗ ꯆꯤꯡꯅꯒꯅꯨ꯫ ꯑꯩꯁꯤ ꯃꯇꯝ ꯈꯔꯒꯤ ꯃꯃꯥꯡꯗ ꯐꯤꯉꯧ ꯁꯦꯠꯄꯤ ꯍꯅꯨꯕꯤ ꯑꯃ ꯁꯥꯔꯒ ꯅꯪꯒꯤ ꯀꯣꯟꯊꯣꯡꯗ ꯎꯅꯗꯨꯅ ꯑꯍꯤꯡ ꯑꯃ ꯅꯪꯒꯤ ꯌꯨꯝꯗ ꯂꯩꯗꯨꯅ ꯅꯪꯕꯨ ꯄꯣꯛꯄ ꯅꯃꯥ ꯅꯄꯥ ꯈꯪꯅꯤꯡꯂꯕꯗꯤ ꯃꯐꯝ ꯑꯁꯤꯗ ꯂꯥꯛꯎ ꯍꯥꯏꯅ ꯋꯥꯔꯤ ꯂꯤꯔꯝꯕꯗꯨ ꯑꯩꯅꯤ꯫ ꯍꯧꯖꯤꯛꯇꯤ ꯅꯍꯥꯛ ꯅꯁꯥ ꯂꯥꯛꯂꯕꯅꯤꯅ ꯂꯥꯏꯁꯪ ꯑꯁꯤꯗ ꯂꯩꯔꯤꯕ ꯁꯅꯥꯒꯤ ꯇꯦꯡꯀꯣꯠ, ꯂꯨꯄꯥꯒꯤ ꯇꯦꯡꯀꯣꯠ, ꯃꯅꯤ ꯃꯨꯛꯇꯥ ꯄꯔꯦꯡ ꯂꯣꯏꯅ ꯑꯩꯕꯨꯁꯨ ꯅꯌꯨꯝꯗ ꯄꯨꯔꯒ ꯏꯔꯥꯠ ꯊꯧꯅꯤꯖꯔꯕꯗꯤ ꯅꯍꯥꯛꯀꯤ ꯅꯃꯥ ꯅꯄꯥ ꯑꯗꯨ ꯃꯁꯛ ꯈꯪꯕ ꯉꯝꯒꯅꯤ꯫